mayam ngasi dia mu sanagi mathel ko ina mathel ama pudana lae ai ngasi gi mathen sidi smain da tawjarage kengoi sine hawai thak maru sine adagi sigi nga se ina sum hawgodana le kone ko hawe ngage aduga singa sine da sida maroi bang lere hai bob sing lere na pakpi lere tilong na lere awa phadigom lere si thaga kengoi ma thongjarage aduga sigi kaino je do ikai thabi je siga nakupi siga si khajing jiga kango mangaujarage aduga sigi bin sprout se si tawga salak hai tare ne ko tilong na lere khamen simba lere tilong lere chana lere adu tawga muro te ko wali se muro te ko ga tawga salak am semjarage mayam ado ai video je amu geng minara se mai thaga le uyan hangale ai ji kengoi thongba hogdore kangsoni na mahi han hapage ko as uyan ji sa ga zau na hai ri nari ka muro ka ji smai mi la thame ko si hai jal lagi tan kan tin jan sai si ti long mana jore o phadi ko mo khok jore na pak ku jore to adu si ga sing ji ga hai bob si ga thak jal lagi si hapchal lage hawai drak maru ji hapchal lage aduga nga hamu hapchange adu kengoi sina kitang tapna thake aina ngasai nga to soina mayai maru ga nakan gi ga loi lawthok ga somai mallaga thamme ba adu nga ji mu thakchal lage saureng ha adu kengoi hapchal lage nga thaki ba gi sauri ba khana kuina masu ga hau dong ma le ang kengoi ji haki bagi makhana sa ang tong on thoke ko wa phadi gom thachale tum thachale ge duga tum thachale ge chẳng là thà cái tết chăm mẹ anh thùng thạc rồi phải đi gom thạc rồi thùng thạc rồi anh con coi cái này nè giờ đấy phải đi gom mà thì nông mà ná cái gì thạc rất là ghê tôi gọi đuôi sần là ghê rang gì rồi cái khang thằng gặp là ghê mấy thằng gặp đi khajing ka ngong no thau hai rage yare amule ji ka ngogi adana ngau bo hawrage sing ni se na ko ti ngau re sing di thadu thae bati tang tha ti tang tha để mua thì sẽ thắt chân kì, tăng ớt là thắt chân nồng thắt chân là còn ớt, mà chỉ có nó là mua thì mà cũng chỉ tăng nồng là thắt cái này, làm tháo ở phía trên thế, nhưng cái mua chân là còn ớt rồi. Aku bisa saja lagi, yang kuing ngau itu benar tu tang hong jadi. Cái gì vậy? Thì thắt saja lagi. Ngau thì như thế này sẽ. Cái gì vậy? Cái gì ngau? Aku tidak kan hau itu hay. Cái gì là trong đây sạch sáng, ngao bị uất thì như thế này sẽ, rồi, không thật sự là cái, đúng rồi, thằng nó có tàu ở đâu, cái tăng nó sao thì cái thùng, cái một kia thùng là chấm bao nhiêu,
ꯂꯣꯏꯁꯜꯂꯒꯦ ꯁꯤ ꯊꯥꯛꯆꯜꯂꯒ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒ ꯍꯧꯖꯤꯛꯀꯥꯟ ꯇꯤꯜꯍꯧ ꯃꯅꯥꯒꯅꯤ ꯊꯥꯛꯏꯁꯦ ꯑꯗꯣ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒ ꯂꯣꯏꯁꯜꯂꯒꯦ ꯌꯥꯝ ꯃꯨꯟꯃꯟꯈ꯭ꯔꯗꯤ ꯃꯅꯝ ꯃꯥꯡꯉꯦꯕ ꯏꯀꯥꯏꯊꯕꯤꯁꯦ ꯑꯗꯨꯒꯤ ꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯏꯀꯥꯏꯊꯕꯤꯗꯨꯅꯤ ꯗꯦꯕꯣꯁꯀꯤ ꯊꯣꯛꯏꯕ ꯑꯆꯧꯕꯗꯨ ꯅꯠꯇꯦ ꯅꯍꯥꯟ ꯊꯦꯡꯅꯗꯅ ꯍꯦꯛ ꯂꯩꯔꯦ ꯀꯥꯡꯉꯧ ꯍꯥꯞꯄꯒꯤ ꯍꯧꯖꯤꯛ ꯂꯣꯏꯔꯕꯅꯤꯅ ꯆꯥꯛꯀꯣ ꯃꯣꯔꯣꯛ ꯇꯪꯈꯥꯏꯁꯦ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯕ ꯃꯤꯗꯗꯤ ꯌꯥꯝ ꯍꯥꯎꯗꯣꯏꯕ ꯌꯥꯔꯦ ꯏꯟꯖꯥꯡ ꯍꯥꯞꯄꯒꯦ ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯔꯕꯅꯤꯅ ꯆꯥꯅꯕ ꯇꯧꯔꯒꯦ ꯉꯥ ꯉꯥꯏꯔꯦ ꯃꯅꯥ ꯃꯁꯤꯡꯁꯦ ꯈꯤꯇ ꯍꯥꯞꯄꯛꯀꯦ ꯇꯧꯅꯤ ꯉꯁꯤꯒꯤ ꯑꯩꯅ ꯁꯤꯒꯤ ꯕꯤꯟ ꯁꯄ꯭ꯔꯥꯎꯠ ꯁꯂꯥꯛꯇ ꯍꯥꯞꯇꯣꯏꯁꯦ ꯁꯤꯅ ꯍꯋꯥꯏꯃꯨꯛꯅꯦꯕꯀꯣ ꯑꯗꯒꯤ ꯁꯤꯅ ꯆꯅꯥ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯔꯦ ꯁꯤꯅ ꯃꯩꯇꯩ ꯇꯤꯜꯍꯧ ꯃꯆꯥꯅꯦꯕꯀꯣ ꯑꯩꯅ ꯑꯩꯈꯣꯏꯗꯩ ꯐꯨꯛꯏꯅꯦ ꯑꯗꯩ ꯀꯣꯕꯤ ꯈꯔ ꯍꯥꯞꯄꯦ ꯑꯗꯩ ꯇꯤꯜꯍꯧꯁꯤꯒ ꯇꯤꯜꯍꯧ ꯃꯅꯥꯁꯨ ꯍꯥꯞꯄꯦ ꯃꯔꯨꯁꯨ ꯍꯥꯞꯄꯦ ꯁꯤꯅꯦ ꯑꯩꯅ ꯁꯦꯝꯖꯗꯣꯏꯁꯦ ꯆꯥꯠ ꯃꯁꯂꯥꯁꯦ ꯈꯔ ꯆꯥꯏꯔꯒꯦ ꯑꯗꯩ ꯊꯨꯝꯗꯤ ꯈꯤꯇꯪ ꯍꯥꯞꯀꯅꯤ ꯌꯥꯝ ꯍꯥꯞꯄꯣꯏ ꯌꯥꯔꯦ ꯑꯆꯥꯊꯥꯎ ꯍꯥꯞꯄꯁꯤ ꯌꯥꯝ ꯍꯩꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯁꯂꯥꯛꯇ ꯑꯆꯥꯊꯥꯎ ꯍꯥꯞꯄꯁꯤꯒꯤ ꯃꯍꯥꯎꯁꯤꯗꯤ ꯁꯤ ꯍꯪꯒꯥꯝ ꯊꯥꯎꯅꯤꯀꯣ ꯁꯤ ꯍꯥꯞꯄꯤꯁꯦ ꯍꯪꯒꯥꯝ ꯊꯥꯎ ꯅꯠꯇ꯭ꯔꯗꯤ ꯍꯥꯎꯇꯦ ꯌꯥꯗꯦꯕꯣ ꯈꯔ ꯍꯥꯞꯄꯤꯁꯦ ꯈꯪꯗꯦꯗ ꯁꯨꯝ ꯆꯥꯛ ꯃꯁꯂꯥꯒ ꯆꯥꯏꯁꯟ ꯑꯗꯩ ꯑꯆꯥꯊꯥꯎꯒ ꯍꯩꯖꯟ ꯇꯧꯕꯁꯤꯗ ꯇꯤꯟ ꯌꯣꯠꯂꯦ ꯇꯣꯠꯄꯗ ꯌꯥꯝ ꯍꯩꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯆꯅꯥ ꯑꯍꯤꯡꯕ ꯍꯩꯅꯩꯗꯣ ꯁꯤꯒꯤ ꯕꯤꯟ ꯁꯄ꯭ꯔꯥꯎꯠꯁꯦ ꯀꯩꯅꯣ ꯈꯤꯇꯪ ꯍꯦꯟꯖꯟꯈ꯭ರೆ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯌꯥꯝꯃꯟꯗꯅ ꯆꯠꯂꯤꯉꯩꯗ ꯆꯥꯒꯦꯅ ꯁꯦꯝꯖꯤꯜꯂꯒ ꯁꯨꯃꯥꯏꯅ ꯇꯤꯡꯁꯤꯜꯂꯒ ꯊꯝꯃꯒꯅꯦ ꯆꯥꯕꯁꯦ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯆꯥꯕ ꯁꯪꯗꯗꯅ ꯈꯤꯇꯪ ꯁꯥꯡꯇꯣꯛꯈ꯭ꯔꯦ ꯍꯋꯥꯏꯖꯥꯔꯁꯦ ꯑꯩꯅ ꯂꯣꯟꯕꯅꯦꯕ ꯑꯗ ꯃꯩ ꯌꯥꯏꯔꯒ ꯊꯝꯕ ꯃꯩ ꯌꯥꯏꯗꯗꯤ ꯍꯥꯎꯇꯦ ꯊꯥꯏꯅ ꯃꯩ ꯌꯥꯏꯔꯒ ꯊꯥꯏꯅꯗꯤ ꯁꯤꯡꯅ ꯆꯥꯛ ꯊꯣꯡꯉꯝꯕꯅꯤꯅ ꯃꯩ ꯌꯥꯏꯗꯣ ꯑꯗ ꯁꯤ ꯃꯦꯠꯀꯦ ꯈꯤꯇꯪ ꯑꯃ ꯍꯋꯥꯏꯖꯥꯔꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯥꯔꯝꯃꯦ ꯂꯥꯏꯕꯛꯀꯤ ꯁꯥꯔꯝꯗ꯭ꯔꯦ ꯐꯔꯦ ꯁꯨꯃꯥꯏꯅ ꯍꯋꯥꯏꯖꯥꯔꯒ ꯎ ꯃꯣꯔꯣꯛꯀ ꯃꯦꯠꯄꯁꯤꯃꯒ ꯆꯥꯔꯒꯦ ꯌꯥꯔꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯉꯛꯑꯒꯦ ꯍꯋꯥꯏꯖꯥꯔ ꯃꯅꯝ ꯇꯥꯕꯅꯦ ꯑꯗꯒꯤꯗꯤ ꯁꯂꯥꯗꯁꯤꯅꯦ ꯑꯁ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯦ ꯑꯗꯣ ꯏꯟꯖꯥꯡꯁꯦ ꯍꯥꯟꯅ ꯌꯦꯡꯉꯛꯑꯒꯦ ꯍꯥꯎꯋꯦ ꯀꯩꯅꯣ ꯇꯧꯒꯦ ꯁꯤ ꯍꯥꯟꯅ ꯆꯥꯒꯦꯗ ꯑꯩ ꯁꯤ ꯆꯥꯅꯤꯡꯉꯦ ꯆꯅꯥꯒꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯗꯤ ꯍꯩꯅꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯂꯥꯛꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯈꯥꯖꯤꯡ ꯀꯥꯡꯍꯧ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯁꯤꯅ ꯆꯥꯅꯤꯡꯉꯦ ꯍꯋꯥꯏꯖꯥꯔ ꯃꯦꯠꯁꯦ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯎ ꯃꯣꯔꯣꯛꯁꯦ ꯀꯤꯖꯩꯅꯦ ꯃꯩ ꯌꯥꯏꯕ ꯍꯋꯥꯏꯖꯥꯔꯁꯤꯅ ꯃꯍꯥꯎ ꯑꯃꯅꯦ ꯍꯥꯎꯋꯦ
ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯗꯣꯔꯤ ꯃꯣꯔꯣꯛꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯂꯣꯏ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏ ꯍꯥꯎꯋꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ